ngasi numida wairam phongkiba tongan Manipuri siphongsing amasum thokiba thawdo wathoksingdagi maruibi ipausing miyamna thamjari ahanbada NIA amasum CBI na kuki gi miyoi kya phabagi mayokta hayeng chuchampura protest rally sakadawri hawkiba sai English ngani ka kungo humdagi me humdagi hawrakhiba kangluki irang asina maram moiraga NIA amasum CBI na maram sadana kuki zawgi miyoi kya phai haina yaningdaba phongdoktuna hayeng tang taraga nipanda chuchampura public mass rally chatkani haina kuki women's organization for human right na thadorakpa chirola manhaidi chirola sina makata na haidi bana protest rally si hoki bajun taraga mathoide kuki NP champuna daita lawduna kuki civil society organization kaya ga punna pangthoki baga miphamna lawkibu warep ka mari lainani mifam adu mapung oina kuki civilian sing the left na target tawi haiba thawdok ka mari laidana pangthoki bani say sigi me kuntra ka mathoide su kuki student organization for human right na tuan ba women organization kya kusamnaduna sit and protest pangthoktuna kuki zogi miyoi kya mathong maram khangna phabagi thawng asi lepnawa union home minister memorandum submit tawba laikre adubo hairiba thawng asi makhatana sathari thawng asi gi saruk ama oina kuki zogi miyoi ani amasu memorandum pishin kiba numit adugi thangnabada process amata yaudana phakre haina pena wafum ka phongtoki aroibada hairibana hayeng sakadariba rally asi kuki zo miyam gi oeba apun ma phireb asi hena sasinhana bane loinana makoina taliba maram sab demand sing asi phangdriba phawba makhata na makhal makha kya gi khongjang sing sangsing gani khongjang asi da miyam na saruk yaba ga loinana organization asina lauriba phireb asi da society asi da laidiba section khudi mak yauna media youth student civil society village leader amasum miyam puna solidarity utmina seri Amoromdana Sugi Camp Sing Hongokpi Wapam Yening de Kuki Lupsing Bharat Sarkar ki Ministry of Home Affairs amasum kuki su sing gi marak tangang satakiba pistok aduda Beli district ki akoibida laidiba kuki su camp taret muthatpagi wapam yanakiba aduba kuki Human Right Council na yamna kan yaning da phongdokpaga loinana mafam adu lairama kuki su camp sing lauthokiba sida yamna kan yinungnang ba phongdorakli Council asina thadorakpa chirolaman hairibana buffer zone area mitay amasum kuki ani gi marakta naunu ungkhatnarakpagi phibam lakliba sida nungnang ba phawi hairaduna Central government ki maikei gi makhata na oiba thawdok sing thoktana ba buffer zone si kai handana thamna ba mathau tawa thabak sing lokatpiyo mitei community sing na kuki area da maram sadana sanglakwa sikanem tawi government of India gi maikei gi kuki miyam gi dama legislature ga kona ba union territory natragana full statehood ama Indian constitution gi matung ina pi ga bane council asina sangshili bu khongthang sing asi kuki miyam ngak sianna ba masung kuki miyam gi interest ni hari Amoromdana Isreal na Iran gi wartime ship of staff hatkre lan hena kansinnarakli Iran amasum Isreal lebani gi marakta soknariba nongmonom gi hena pakthok sakthorakli Isreal gi air strike te Iran gi wartime gi ship of staff hatkre US President Donald Trump na nakalani gi marakta ceasefire tawnaba haibada yanaba purakpa ngamkhidri oirakliba phibam asiga mari lainana Donald Trump na athuba mifam kokre Iran da leiba India gi mahiroising hannarakpa hore Irana ngarang Israel de missile attack sa tatuna misi mina thon ki ba thawdo odu gi laman khumboina ngasi lan asi hawrakhiba mangane suba numit Israel gi war plane singna Tehran da lebi Iran gi military amasum nuclear program sing yamna angak pamong da attack sa takre Israel gi maikei gi Iran gi military installation sing gi akoi bida leriba miyam athuba safagadaba leiba mafam sing da handokna ba akan warning takre oirakliba phiba masida Iran da leiba Indian embassy gi maikei gi Indian sing city edu thadoktuna masa masa gi gari sing da safagadaba mafam sing da thokhina ba akan warning takre Indian embassy gi maikei gi su Indian sing adu safagadaba mafam sing da hongdokpa gi thabakti yamna sauna mating pangli Israel gi military gi maikei gi ngasi phongdokhibada Israel na ngasi satakhibada Iran gi wartime gi chief of staff Ali Sahad ani hatkre maasi Iran gi senior most military commander amas oiribani Israel gi attack to Iran gi top military leaders sing nuclear scientists amasum civilian yauna miyoi sani ga kungamari gi matak hatkre Iran amasum Israel gi marak akan balance tharakbasina mar moiraga crude oil gi mamal sengkarkre Donald Trump gi maikei gi lan asi hena pakthok sakthorapgi phibam leibana Iran gi Tehran city da leiriba miyoi sing sapagata ba mafam sing da hongthokna ba khankre Amaromda Iran Israel gi matak satakhiba missile attack ta nupi angang yauna miyoi kunga mari sikre Iran gi Revolutionary Guard ki spokesperson Ali Mohammed
naini na Israel gi mathak missile attack amasung drone attack se tab hokre makata na hari attack singa sikhena kanchilagani hari marak sida Israel gi Prime Minister Benjamin Netanyahu hakibada Middle East da hauzik thokli lalas Iran gi Supreme Commander Ayatollah Ali Khamenei hatlaba khakta luisin mangani maduna tripa phawb lalas luisin gi wapum leitri haina phongdokhi Makasa tarak po na kanglay paki may radige to papawkrana. Thiba khangdina leirakiba sesam Abdul Kadir samuro makhalekay gi nambul turel mapan phumjilambadagi pulis na sibaksang phangmangkri. Miyam na akan bi horakri. Tha sugi taradagi mayumdagi thokhibadagi thiba khangdina leirakiba pawbitek mayai lekay diki miyam ga mimanadraba sesam Abdul Kadir Elias asauba apokpa Abdul Zalil asibaksang una phangmangkri. Thaudo asigi matana pauksi isna phungwa pawgi matunginadi Sesam Abdul Kadir gi asibak sang adu ngasay pung terekhar helakpat Bangoy police station gi manungsan ma samuro makhale kai gi nambul turel gi mapala leiba phata hogdi amagi manakta leibak manungda phumlaga thamnamani hari pawsin hai Abdul Kadir gi asibak sang phumduna thamlam liba mafam aduga naknana arambai tingol unit kungatret ki office lei hari asibak sang adu police na forensic science ki team amaga loinana lokhalaba matungna rims ki medial sangna thamkre hari Amaromda Sesam Abdul Kadir gi asibak sang oina phangle habigi paw tabadagi mak thiba khangdana leikibaga mari leina CM kiba GAC na ngasi mayai lambi paring da lambi thingduna khongjang changsin bawkre miyam gi khongjang laksinana bohona bada police na tear gas shell kya kapkre thawdo osugi matana pawsi isna phangma pawgi matung inati Thasigi taraga mathugi numidang yumnam huidro makha lekaida miyamna huran bu oikini haina singnabadagi laikidraba Sesam Abdul Kadir bu meke edongi miyamna phaki adubu numit adugi nongyai matung pung ani rom taba matamda arambai tingol gi unit kungatare ki commander oiramgani haiba longjam khabada miyamna Sesam Abdul Kadir bu khusna kiyari tungda miyamna longjam khabada sinaki ba Sesam Abdul Kadir miyamga mimanada miyoi ni haiba khangmangambadagi longjam khabada hangma matamda adum thadokre haina khumna kiyari adubu thadokre haiba Sesam Abdul Kadir imung manung arambai tingol amadi miyamna thibigi thabak sa thabada phangdabadagi khababu thawdo adugi Maramda wari sana na ba eti na kaya kaubuda lakpagi muhta hauzik pawba lotu na laikibin hari. Sarak sida pawbitik may laikay mimana draba Sesam Kadir hauzik pawba lairiba duga mari lainana lakolakpa kong thanga mari lainaba oigani haina thazaba arambay tingol gi member yaw na miyoi mapan security force na pakat kri hari. Pagkraba miyoi singadu gi manung na miyoi Mari na wangoi police station ki manung san matiyam lai sangkong area digi phakre haina laikay dudagi phangma paw man hari. Pau du nai phakre hariba miyoi mari edudi yumnam huidrom digi huidrom somakanda singa thinguzam ranjit singa yumnam huidrom makha lekai digi huidrom dipak singa amadi praphulo kaugi hari aduga atai phagalaba miyoi singa duna longjam hansen Elias nauksa maitai thanaujam asok singa huidrom shamsundar singa haikruzam premsan Elias Puremba amadi sapam dayani debi kaugi hari Nakala maromda pawbitik may laikay miyamga mimanadraba Sesam Abdul Kadir mangkibagi thagdokta mapungoy na siya nabani hadiba huzuk pawbada aramay tinggol gi miyoy ni haijaba yumnam hudro makha laikay digi longjam khaba kauba miyoy adu phanaba hotna si haina aramay tinggol gi lusing pural korongan ba khumana maki social media thagalakiba post mana tengoloy sing khan kiba laikrabani Amaromda Sesam Abdul Kadir mihat ki mayokta pawbitik area da sangsilamba khongjang police na laksinkhri Adumana mo makataba miyam gyoeba khongjang sangsina ba nga se pung 12 makai taba matamdagi hauna JSC against the missing of Sesam Abdul Kadir Elias asawgon sinduna miyam gyoeba emergency public meeting ama pawbitik me laikai community hall pangtokre mifamaduna miyat adubu yamna kan yaningda ba phongdok pagaroidana miyat pasing matik sab dandi pina ba lenga ka taksin ba haiba yauna wapam kya khanakre haidi sera sida Sesam Abdul Kadir gi matang na arambai tengol unit 27 gi samurau gi makai digi su miyamda wapam kya thamlakli maduri 80 unit 27 gi sirola duna hai hauzik thokliba pawbitek me laikai gi Sesam Abdul Kadir mihata siena bani haiba miyoi kya logi matung in fatkre thokiba thawdo asid siena bani haiba yumnam huidro makha laikai digi miyoi khara madi yumnam huidrom da leibe 80 unit 27 QRT da yawa miyoi khara police investigation ki matung in fatki makha tarakpura QRTS ki miyoi khara siena ramadi police ta surrender tankre makha tana police na satarakpa investigation madi logi procedure lakpada arambai tingol na full cooperation pigani lamdam asida hingminari ba maitai amati mitai pangal isil inaw sing irang asigi marida communal goeb irang sagat pidana ba amadi tahan bidana basu apel torokli
Amaromdana Sesam Abdul Kadir mihata senabani senabasing logi oiba sapsaba serak pigadabani folks Imphal East District ki manung sadma paubi tek me lekai Sesam Abdul Kadir kauba wakhal soiraba mimanadraba miwema singnaningai oiba mongda phangkhiba loinana mishi shida senaba maraleba mi sing serak pigadabani haiduna penadraba miyamna sangsilapa khongjangda Federation of Civil Society Organization Folks Manipurna moral support tawbaga loinana CS Abdul Kadir mishi da senaba mi sing moral gi matungina logeba sapsaba thaba athuba state sigi home department lakhotuna mishi sigi wayal phangangadabani haina Folks ki Secretary Information and Publicity Relation ki thawpuriba Neris mangana press thokpa chirola manhaidi Shola sinhai laikhidraba Abdul Kadir gi imung manungna nanghoriba awab su Folks na saruk yabaga loinana awab nang labi imung de state lengana matik saba compensation piduna imung manungna mateng pangbi gadabani loinana state government ki mari lenaba missionary singna thawduosi lumna lawbaga loinana mara leibasing logi ahoba thiduna nanthokidana ba honabana miyamna penadabadigi horakpi lakshan ngangani misi sigi justice athuba deliver tawduna miyamna leba sigi law da thajaba thamlaktriba se amuhana thajaba hanjinana ba honagadabani haidi Sirolasina aroibada haidibadi Manipur gi luraba tanja sida laibak thiba thawdo asiga mari ledina miyamna sangshiliba khongjang sida leaders singna communal line da sakhidana ba madi yeknaba singna kudong saba lawkhidana ba section ba mathautai loinana social media platform singda thawdo asigi asumbo wel phangna ba hona bigi mohta emotion setuna communal line da puna hona roidabani loinana yellow ingai digi khuda minaragli ba khoi masel gi mar to wokhal tamina duna steres gi apun bigi saktam da kai narakata bu wafam sing thamroidabani hadi Bioverse Net Biology tutorial dagi nungairaba paujal ma puduna laksari admission haujaragani yamna nungairiba paumana Bioverse Net Biology tutorial gi makedigi Net 2025 ta Biology da mark sanigo humfuna tragna sigi mathakta phangkiba chhatra singi oina meritorious student singi oina free sip amasum concession pizari affordable fees oiraba experienced faculty ni su takpigani ak sahum go humfu gi manung sahum go humfu phangnaba target kaloinana net focus preparation amasum concept based teaching aikoida khangdaba sungloi leitana bagi damakta hafta khudingi weekly test tawjagani limited ni hairibu khudong sabasing asi Bioverse Net Biology tutorial dagi lobi hau loinana akopa marol gi damak haujumuk pau phawirau akhoi telephone number di 9366473676 natragana akhoi address Kwakaital Thonaujum Laikai opposite to Asian Hospital da lapidun akupa marol khangbi yagani Amaromdana Gwaltabi Thagdoki inquiry ki report peningai oiraktrabadi independent inquiry tawba mathau tarakani kokomi Manipur thaba muthatlu haina Maharegimen ki personal sina thingiba Gwaltabi ki thagdo inquiry committee ki report numit nini ki mamang langkhat kre harakli peningai oiraktrabadi independent inquiry tawba mathau tarakani haina kokomi na phongdorakli ngasi kokomi na press thadorakpa sirol sin hairibadi thawdu osigi madi leina Manipur gi governor na inquiry tawduna asumba thigatkani tharakiba matam henkibadigi ngarang kokomi gi miyoi tarungna sabati mamana inquiry committee gi members ga new secretariat inquiry gi status khangdokna phaminakhi inquiry committee gi member na hairibi inquiry gi report loiraduna hawkiba jun taraga mari da langkhat khre haina hairakhi hawjikti inquiry gi report adu governor gi office ta laikhre langkhat ki ba report asigi sapsaba report adu miyam na thamoi singna asum wafam phongdokadabani loinana sanaba thabak sing pekhatna ba khona biyo hairi sirol sinhai karigum report adu miyam na peningai oidabu thoklabdi hena transparent oiba accountability legada ba independent inquiry ama tawbi gi tangai padaba lakani governor cm ki ba administrative level ki inquiry committee si peningai oidi haina akhang ai singna hainaraga lakhibani maram aduna Gwaltabi thawdu ki inquiry committee gi report yumpham oiduna thawdu odu gi asumbu oil leibak miyam na khawrang na ngaidi bani haina su sirol asina phongdorakli San Francisco dagi Mumbai tamna pairakpa India ki flight ama technical error lakpadagi Kolkata da landing tawkhre ngasi San Francisco dagi Mumbai tamna pairakadaba Air India ki flight ama technical error lakpadagi Kolkata da landing tawraga passengers sing kumthankhre thawdo osi ngase yupung manga ga minute kun taba matamda thokibani haidi Air India ki Boeing 777-200 LR flight number AI 180 ngarang ahing nongai matung pung taraga nithu ga minute nifu manga taba matamda San Francisco dagi Mumbai tamna pairakhi adubu flight aduna Mumbai yaudringai flight aduda soiba khara lerakpadagi Kolkata airport ta taraba matung passengers sing kumthankhibani haidi
खोंथांग अदु फ्लाइट अदुगी पायलट ना लखटखिबनि अदोमैनम हौजिक फावबिगी ओइनादि एयर इंडिया की माइकेदगी थौदो अदुगी मरमदा ऑफिशियल ओइबो वाफम अमदा फोंदोकपा लेत्रि हाइदि अमरमदा ngasi Oman gi konung Muscat gi Bharat ki konung Delhi yauna paigadabe Indigo flight 6E 2706 da bomb yaure haina singnabadi gi flight ase Delhi yaudana Nagpur airport emergency landing tokre hari amaramdana Abdul Kadir hatpasin capital punishment pigadabani JS na sangsilak khongjing khudingda MFO na sagotkani boboy kori mayum हौखिब जुन तरागा मथुइदगी थीब खंगदन लेरखिब मियाम गो वखल मिमानद्रब सेसम अब्दुल कादिर अपोप सेसम अब्दुल जलील पौबिते अवांग लेकाय वांगोय पीएस की मनुंगसना लेबा सिबु मिनुंगसी खंगदना हातोकलगा थमलंबा सिबु मणिपुर फेडरल ऑर्गेनाइजेशन MFO हेडक्वार्टर नि सेकोन की प्रेसिडेंट बबोय कुरी मयुना प्रेस थोकपा सिरोलमना यामना कन यनिंगदबा फोंदोरखली सियोलसिना हाय ngase yuk sesam Abdul Kadir gi thawayawdra bahaksang samuro nore maning Nambul Turel Mapal asi baksang wena phangma hingzabana tawgada thabangni miyar asida sienaba kudimak athubuda phabiu miyar pasingi mathakta capital punishment lengana pibiu misi asigi matangda joint action committee na sangsilakpa khongjangda morally physically mateng pangna sem saraga leiri hairi siolasin hai Manipur tha taruk hena president ru leiraba power Manipur gi law and order gi phibam nomonom gi suksilakpa gum oina Manipur miyam na longari masi democracy satpat leba amagi thawong lahain hangli loinana Manipur governor si mathau masa khangdabani mamingtagi governor oina thamrakani mamingtagi oina governor oina leiriba si athupa matamda Manipur gi governor moral ground da step down tabiyo punama si Bharat ki prime minister amadi union home minister na su lamdamasi da thokliba irang asi sahi ani helakna ba si phawda kari su leitana khanduna lakli ngasi su makhoi da ohongba kari su leiti seolasin hai India gi mainland gi mafam singda thamoi sokpa thawdo ama hek thokpada khudakta prime minister amadi union minister na yengsin besat ngani Manipur da hojik thokli besai ani helabi irang sida minority maitai pangal Muslim gi mara laijada ba miyoi kya ama mari makhong khangdana maram sadana thawai kya pi khamna khiba laikre